Pakistan hairiba country asi nuclear nation amakakni maram aduna karigumba country asina maithiba nangbagi fiomda lakpa taragadi malem asigi saruk tangkai amadi Pakistan ki nuclear weapons sing asi thadaduna Pakistan ke punna luminna khigani haiduna handak ta masara masabu field marshal declare tawsakhiba Pakistan ki military general Asim Munir maikei digi US ta chattuna phongdokre Nakalamurumdana lakaduriba tarik taramanga asida USA ki territory ama oina hauzik leiriba Alaska hairiba mafum asida Russian President Vladimir Putin amasung US President Donald Trump anigi oina sanagaduriba wari asida Ukraine ki President Zelensky yawgudra natragana yawroidra haibigi oiba achouba wahang Nakalamurumdana US lenga amasung Pakistan lenga anigi maikedi ki khusamnaduna Pakistan ki oina leiriba oil reserve singdagi thausing lauthokpa haunabagi damakte yanakibagam ikan kanadana hauzik Balochistan Liberation Army asibu terrorist group amani haiduna United States of America ki leiriba lenga ki maikedi ki lauthora India ki maikedi ki operation sindur chathaba hauba matungdagi India amasung Pakistan ki oina laikiba conflict adu loishin khraba matungda ceasefire lakraba matungda matam khara ingzik luraba asi housing nahaunana nakal animaki maikedi yamna kanba mongda amu unkhatnarakle Pakistan ki maikedi ki India ki damsing kapthagani haidi India ki maikedi ki na Karachi asi matam pumbagi oina irwolungda luphangani haiduna warning tongnari Anobu video amada amukana taramna ukchiri Makal makha kya yoiba anoba update kayani hausik leiramliba asi punna miyeng tabinasi Ihanan bada Putin namasung Trump ki oiba Alaska da fangtokadoriba mifam asi yoiba matangda yengbinasi US President Donald Trump amasung Vladimir Putin ani yoiba mifam asi lakadoriba tarik taramanga da US territory ama oiriba Alaska hairiba mafam asi da pangthoklagani haiduna US government official amasung Russian side ani maktagi oina confirmation pirakre Russia amasung Ukraine yone songlariba landform asi loishinnabagidamagta Ukraine gi mahut sinduna Donald Trump ki maikei gi thoraktona peace deal ama sign tawnabagidamagta honarakliba asina mamangaidagi hauna Russia amasung Ukraine gi oiba landform asi Russia amasung Ukraine songnaba landform natte US na lead tawduna entire NATO hairiba organization asigi Russia ga songnaba landform ni haiba wafam asi amuk hanna nahuna na malem miyam mangda phongna utlare Houji fobu yoina pangtokadoriba mifam asigi matangda maruoina khanariba wafam asi Donald Trump ki maikedi ki Ukraine da karigumba document khara sign tawnabagi damakta Zelensky ready oiro haibagi oipa wafam adu phongdokraba matungda houji miyu kya amagi maikedi ki yamna kana US na thamliba proposal asi houji songnariba Russia amasung Ukraine ki oiba landform asida Russia na capture tawduna leiriba mafamsing asigi manungda mafam khara onthok onsin tawba land swap tawbagi oiba wari ama yamna kanna pali madugi matungina Donbass region की ओइना लेरिबा रसिया की साइट की सु कंट्री अनि ने हाइजुना तोंगाना डिक्लेयर तौथोखरबा डोनेक्स अमसन लुहांस हाइरिबा मफम असिना रसियाना अदुमक लौजा हौबा अदुगा क्रीमिया हाइरिबा 2014 दा रसियाना लौखरिबा टेरिटरी असिसु मखोइना लौरबा मतुंगदा खेरसन अमसुंग जेपोरिजिया हाइरिबा मफम असिना यूक्रेन दा पिथोकलंबा हाइबा वाफम असिनी हाइरिबा वाफम असि रशियन प्रेसिडेंट व्लादिमीर पुतिन की माइकेदगी यारकनी यार ओइ हाइबगी ओइबा चपचाबा फाउबा खंगद्रि हौजि यूक्रेन की माइकेदगी अमुक लाक्लिबा इशू असिना यूक्रेन की ओइनदि लानफम असिन लोसिनबगी दमक दमखोइ ओइबा लम मचेत अमता रशिया दा पिथोकपा ngamloi हाइदुनि यामना कन्ना फुंगदोकली Realistic point of view the yengba matamda hauzik ceasefire gi oiba wafam ase lakba matamda Russian side ta leiriba Vladimir Putin na lead toriba government amasung Ukraine gi side ta leiriba Zelensky na lead toriba lenga ani isi oiba yamna chawba polum ama haiba taragadi Russia gi maikei gi landform ase haurakpa matamda NATO gi maikei gi eastward expansion laktuna yanakiba wafam adu thugairaba matungda Russia gi territory gi hekngam khai oiriba Ukraine hairiba matam amagi Soviet country asibu NATO da yahanuna Russia da yamna chawna singnare Russia gi oiba national interest amasung matam kuina da gi leirakpa makoi gi oiba history asida yamna chawba singnaba ama lakle haiduna landform asi thengna kibani masi gi damakta Russian citizen kaya ama makoi gi tung induna lanmi oiduna thawai thakre mitam kaya ama su thawai thakre asu kuiraba chahi omasi Russian citizen kaya amagi maikei gi Russia gi national interest singnarakle haiduna thengnariba landform asigi damakta kathokpa kaya amagi loina lan thengnaduna laklaga Karigumba USA na haire haiduna Russia gi maikei ki ceasefire asi condition amata yaudana yathokhiba taragadi Vladimir Putin gi maikei gi matam kuina di ma ki citizen da Russian gi oiba interest singnarakle Russia haidaba countries da singnarakle haibagi damakta chapchaba pakum piri bani haiduna soknariba landform asi mahangna oidaba ngangbani miyam asibu apangba sibani ma ki oiba oijaba thibani haiba wafam asi fongdoknaraktuna lakadoriba matam asida yamna chawba problem ama lakadoribani khwaidagi maru oina Ukraine hairiba country asidagi lam machet khara phangba taragasu Ukraine asina NATO yauroi haibagi oiba chapchaba security adu phanghodaba taragadi
ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯋꯥ ꯑꯅꯥ ꯅꯪꯗꯨꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯝ ꯃꯆꯦꯠ ꯈꯔ ꯄꯥꯟꯕꯒꯤꯗꯃꯛꯇ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝꯂꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯁꯨ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯍꯨꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯔꯥꯏꯕꯥꯛ ꯊꯥꯗꯣꯛꯇꯅ ꯊꯋꯥꯏ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯍꯨꯝ ꯑꯁꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯌꯥꯕ ꯑꯗꯨ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯤꯡꯇꯝꯅ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯍꯟꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯊꯦꯡꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁꯀꯤ ꯃꯤꯡꯗ ꯔꯁꯤꯌꯥꯗ ꯂꯝꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯊꯋꯥꯏ ꯊꯥꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯋꯥꯍꯪ ꯑꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯊꯪ ꯑꯁꯤꯅ ꯃꯤ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯇꯥꯕ ꯌꯥꯗ꯭ꯔꯕ ꯎꯟꯇꯅ ꯊꯜꯂꯕ ꯑꯂꯥꯁꯀꯥ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯀꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯕꯨ ꯑꯇꯝꯅꯅ ꯈꯟꯗꯨꯅ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯅꯤꯅ ꯎꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯌꯥꯅꯥꯟꯕ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯂꯥꯁꯀꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯈꯛꯅꯤ ꯔꯁꯤꯌꯟ ꯑꯝꯄꯥꯌꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯑꯦꯗ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯌꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯑꯦꯅ ꯂꯩꯗꯨꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯎꯅꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯝꯕꯣꯂꯤꯛ ꯃꯤꯅꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯀꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯑꯣꯟꯊꯣꯛꯅꯕ ꯑꯗꯨꯃꯛ ꯌꯥꯏ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯅ ꯂꯩꯔꯝꯂꯤꯕ ꯔꯁꯤꯌꯟ ꯑꯦꯝꯄꯥꯌꯔ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯟꯊꯣꯛꯅꯈ꯭ꯔꯤꯕꯁꯤ ꯑꯆꯧꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯤꯕꯅꯤ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡꯗ ꯔꯁꯤꯌꯟ ꯂꯥꯟꯃꯤ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯐꯥꯎꯕ ꯐꯥꯗꯨꯅ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯁꯤꯕꯨ ꯐꯥꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ ꯔꯁꯤꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯥꯕꯗꯤ ꯉꯝꯂꯣꯏꯗꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ICCꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯇꯔꯤ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯐꯥꯕꯒꯤ ꯑꯣꯏꯕ ꯑꯌꯥꯕ ꯑꯗꯨ ꯃꯈꯣꯏꯗ ꯑꯣꯔꯗꯔ ꯄꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯦꯞ ꯑꯁꯤꯗ ꯎꯔꯤꯕ ꯑꯣꯔꯦꯟꯖ ꯃꯆꯨꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯅꯤ ꯍꯧꯖꯤꯛ ICCꯒꯤ ꯁꯤꯒꯅꯦꯇꯔꯤ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯤꯒꯅꯦꯇꯔꯤ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯐꯥꯎꯖꯤꯜꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯇꯤꯟ ꯑꯁꯤꯕꯨ ꯐꯥꯅꯤꯡꯉꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯛ ꯐꯥꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯥꯟꯁ ꯑꯁꯤꯁꯨ ꯔꯤꯛꯁ ꯑꯁꯤꯁꯨ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯂꯧꯅꯤꯡꯗꯕ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯊꯪ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯍꯟꯗꯛ ꯂꯩꯈꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯤꯜꯗ ꯃꯥꯔꯁꯦꯜꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯇ ꯍꯟꯗꯛꯀꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯐꯣꯡꯗꯣꯛꯂꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯄꯥꯎꯆꯦ ꯀꯌꯥ ꯑꯃꯒꯤ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅꯔꯛꯂꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭री ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯔꯛꯄ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭री ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯊꯗꯨꯅ ꯄꯨꯟꯅ ꯄꯥꯀꯤꯁꯇꯥꯟꯒ ꯃꯨꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯁꯤꯅꯤ ꯃꯊꯪ ꯑꯁꯤꯅ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯗ ꯌꯥꯅꯔꯝꯕ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯌꯦꯟꯅꯕꯒꯤ ꯆꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯆꯠꯅꯔꯔꯣꯏꯗꯧꯔꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯁ ꯔꯤꯚꯔꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯗꯥꯝ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯊꯝꯂꯣꯏ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯒꯅꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯃꯁꯤꯡ ꯑꯁꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯅ ꯌꯨꯑꯦꯁꯀꯤ ꯁꯣꯏꯜꯗ ꯂꯦꯞꯇꯨꯅ ꯐꯣꯡꯗꯣꯛꯈꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯂꯧꯈꯠꯄ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯔꯥꯆꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯏꯔꯣꯜꯂꯨꯝꯗ ꯂꯨꯞꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯁꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯔꯥꯕꯤꯌꯟ ꯁꯤ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯅꯦꯚꯤꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯗ꯭ꯔꯤꯜ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ
ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯂꯤꯇꯔꯤ ꯗ꯭ꯔꯤꯜ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯒꯗꯧꯔꯤ꯫ ꯃꯊꯪꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯅ ꯃꯃꯥꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯨ.ꯑꯦꯁ. ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯑꯣꯏꯜ ꯐꯤꯜ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯧꯊꯣꯛꯇꯨꯅ ꯈꯨꯠꯁꯝꯅꯗꯨꯅ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯎꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯁꯤ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗꯁꯨ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯤꯁꯣꯔꯁ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯃ ꯑꯣꯏꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯡꯅꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯈꯔꯗꯤ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯂꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯕꯂꯣꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯂꯥꯛꯄ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯑꯃꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯎꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯑꯁꯤ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕꯤꯗꯅ ꯂꯝꯕꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯑꯣꯏꯕ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯄ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯦꯡꯁꯤꯟꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕꯗꯅ ꯊꯟꯕꯗ ꯅꯠꯇꯅ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯂꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯂꯕꯅꯤꯅ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯑꯦꯛꯁꯟ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯕꯂꯨꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯥꯡꯕꯨ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯨꯔꯕ ꯂꯩꯉꯥꯛꯄꯨ ꯐꯣꯡꯅ ꯁꯤꯡꯅꯕ ꯉꯝꯂꯛꯂꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯅꯝꯊꯕ ꯉꯝꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯣ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨ.ꯑꯦꯁ. ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯔꯤꯖꯥꯔꯚ ꯑꯣꯏꯜꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯣꯏꯜ ꯇ꯭ꯔꯦꯗ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯐꯥꯎꯕ ꯌꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯑꯣꯏꯜ ꯐꯤꯜꯁꯤꯡ ꯑꯁꯤꯗꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯕꯒꯦ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯅ ꯌꯣꯟꯕ ꯉꯝꯕꯒꯦ ꯀꯅꯥꯅ ꯀꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫